ngasidi aina utjarake haba garden singi competition da second ta haba garden to sigi sini ma'am yamna di saudabane desu lai di phasana satpani si hospital khoi manung da leba hospital gi garden macha mani aduga masida aina ne ko yumnum da poraga khoi manipur gi lei ma soina mangonda khoina marupira thaleba to mane yam phasana phaidom do thai phaidom hoina phasana thai adu sudum ulakki ma'am som yengbiyo ma'am to stay lady akhoi kusumje akhoi pibane akhoi husband da maru torga pihan mane bako akhoi yumdai porakpane yam phajana phul bloom budi tawdri adisu mars kumba dadi phajana salani ma'am yumne phajana thabane mana phaidom naina mi ma'am na hange kai leino kaini yam hange se akhoi na sumangonda piraga ta thawan than mane এটা দেখাতে দিয়ে